Blockade Henna Kanshinragani Laothok Khre, Pastor ani yauna nagami cham taruk pumi hathina hat pada chenaba sing logi matung ina matik chaba chairak pigadabani haiba yauna atai demand sing taksilladuna nagalup sing amasung tampaki CSO sing na khusamnaduna chatharakliba inter district economic blockade ta naga humanitarian committee manipur su mapung fana saugatkani haina Laothok Khre ngasi press cup ta pangthoba pawgi mifamda committee asigi co convener Faimaina hai Mapandagi logi wangmada changlakpa kuki singna Manipurgi yelho fruit meitei amadi naga singda landaduna mihat mipum chathari kuki singe aranba thong asidai India laingak na yelho mi singi ihul khangna achumba wayen fanghandaba haibasi peningai oide fibam sina maram oiraga Manipurgi ching amasung tamgi loop singna kuki singi mathakta Henna kanba interstate district economic blockade taunaba fireb laukhibani chathariba khongjang asi saugatuna loop asina su khongjang sing Henna Kanshinragani wareb laubani hairi loop asigi makhada laigadaba rapid response team na Manipurgi mafam khudingda lairiba major economic corridor singda volunteers sing thamlagani kanagumba lanai miyoi amadi loop amatana kuki singda makhal amatagi potlam piba yaroi karigumba piramba thengnarabadi matik chaba chairak pigani hairi loop asina changsilaka dauriba interstate district blockade asida state singi yelho furu khudimak nasu mapung phana saugat piu loinana Imphal West district ki laimakong chimangda handak kuki singna maitegi yum taruk mai thakibagi thawongbu akanba mawongda yaningdabasu phongdorakli